Assembly Mikhal Naksilakpaga Loinana BJP Manungda Ungkhatnarakle Laisangthem Susindro Manipur Gilenga Kanglonasi Pamlaktragadi BJP Digi Tolakpasiyai Manipur Gilenga Kanglonasi Pamlaktragadi Amasumiyamgi Apamba Toraktragadi BJP Digi Tolakpasiyai Haina Khurai Assembly Constituency ki MLA Laisangthem Susindro na Paumikra da Fongdokri MLA Susindro ki Wapamasi Politics nainabasing na Mikhal Maya Naksilakpaga Loinana BJP Manungda Tolakpa Ungkhatnabegi Phibam Amani Hainari Laisangthem Sagai Apun Malup Nasinduna Khurai Sajor Laikai Tin Sit Lambida Laiba Mitin Sanglena Pangthokiba Lup Asigi General Budigi meeting amadi Mahirui Singi Pung Thawatpagi Thoramda Sarugya Kive El Susindrona Paumi Sing Dahai Mahak BJP MLA Nedubu Lengak Paiduna Thaudang Pubu Yawbudinati Magna Council of Ministers leading a the Laybaki Arubi issues in Gimaram the Kangi, MLA Singueba, Mipam Amakauraktuna, Wakanasi Herakosu later Vanina, Hauzik Kari Warep Laura Bage, Karam Tauribigi Hava Karam Nakangugani, Magna Makatan High, Manipura, President leading a digi, BJP Mingsat Mayang Twinetadi, Adobo Anobolangam and Laklava Matamashida Miyam Gitazava Hantarakli. Hauzik lady ba phiba masida lenga na tawba yadaba ngamdaba kharadi lerambe edubu khitang yingsin bagi tangai fadaba dilai miyam gi ihul khangna thabak to haningi Indian National Congress sayraduna makna hai Manipur si Congress na BJP na thugai bane hai na maral siri tasing badi Manipuri Congress na thugai na mani makhoi na hulamba saradu na Manipur maset tabi gi phibam da lady bani laiba sigi Constitution gi Article 371 Clause C Kanagi matam sat nahalami asiguma tam thiraba Article 371 Clause C tampakusu konsilabana tragana sungsa sat nahandraba matam da Manipur tang dulaitaba hanjin mangani maram maduna panghai da hajinba mingona maral pangsi da season batu Congress ki lusingba kemega sandri gi wapam da yaning da phungdokladuna MLA Susindro na pawmising da hai Congress de BJP gi samnai Wakhane election ki thorang stomini maramaduna nakhoi political party ama oiba amadi state asi ki thabak tawgani haina khan bataragadi Manipur tangdulaitaba hanjin hanana thaudang slo maduna tana atopa kangbuda maral pangpi da pibi ki culture su thadok phai BJP ki MLA khrana Manipur thugaina na ba wangang haina aikhoi punamak taisin ba sumroi Manipur ki mayok tu wangang ba sing adu aikhoi di pau sung pau phawna khidri Hauzik ki matamda aikoi pulaga Manipur ingtapa phibam thamnana ba amasum sakhotpa Manipur ama ohenana ba thaudang nomina gadabani thauramadu da Family Welfare Retired Joint Director L Major Donasaria L Ibomsa Thawal Forest Division ki Divisional Forest Officer Dr. L Zillian Singh Sarugaki Regeneration Mon Mathau Sangba Thabum 27 July 2026 to 27 August 2026 Honglakliba amadi mayoknariba Manipur gi amadi akoibi gi phibam masaksing yengluraga All Manipur Student Union MSU gi mayon miyeng thaudang sing mayek singna khangmina ba masangi Manipur amadi Bharat laingakta mahimasing tambaga mari leinaba amadi lamdam si ki oiriba masaksingda kaigadaba amadi Fakat hangadaba wapam sing lakpa matamda pressure group am oina wakatuna haijaduna lakpani MSUgi mahiroi singi mapung oiba thaudang lauduna lakhibani matam gi amadi tungi oirakadaba masak singna MSUgi mayon thaudang matam gi matung ina lauduna lakli matam amada MSU na lauramba laugzagadaba thaudang sing mathang lauduna laksari basi ngasigi Manipur Bharat lenga amadi Bharat kai yumthangnaba leibak sing loina malemgi haurakliba shakti gi lengaklon sel thumna singba masak sing si yengluraga MSUgi miyeng tawgadaba thaudang sing amu hana nainaba yethokpa mamathok tarakli loina khangdoklaba matungda mahairoi sing madi miyam punamak sing asi mamut tana khangminabaga loinana mayoknaba mathau sangba haibisi aikhoigi mamangna taduna lariba singnaba mani adungai mahairoi singna miyamgi mahut silaga English ngamaga satru ko humfuga mangada lainga ki asoiba thawin sina khutsemgi sak tangba tholakpa matamda haukiba ihau thaudangduna mamal yamlaba athaubi miyoi marigi thawai kathokpa ngamkhiba amadi lamdam sibu kalhaukiba August 27 gi saklam khongjat pu ningsinglaga ngasigi oirakliba singnaba singasibu mayok yaba ngamnaba saklam khongjat pu thabum amasumna
regeneration mathau sangba thabum haina pangthoksagadori hayenggi tungi yumbi oigadoriba amadi lamdam sigi tungi masak lepada singnaba sing mayoknaba ngamnaba akoibadagi pirakliba amadi manunggi khongshep hainariba aswonbasing ashoibasing semdoknaba menkhatnaba ngasigi mahairoi sing amasum miyam leipa khunai amadi akoibigi masaksing mamut tana khangmina sangli loinana asangma mating leiba singnabu khudimak mafam matam sana mayoknaba ngamba thauna leiba ninghanadaba tawpham thokko mathausing masak khangbaga loinana mathon pangthokpa ngamba mahairoi-sing amadi miyam ohenanaba mathau sangba ma aikhoigi imangna taduna leiriba ngasigi thaudangni emsugi mathoni masida yumpham oiraga emsuna saklam khongsat ningsing thoram englishing aniga kunga taru asida regeneration mathau sangba thabum haina thama supna mathau sangminaraba matungda humfuga mathoirak suba saklam khongsat ningsing thoram englishing aniga kunga taru asi pangthoksaragani loinana mipal tangdana mikha thadana ikhongna thongna isang thongna iromdom lepsaba ngamba apun megoeba manipur ama ohenabegi panamda yumpham oiraga regeneration mathau sangba thabum pangthoksagadoribani wakhal miyengda satnabi satnarol punsi rolda setmilonda hingliba punsi marel singna mipal tangba mitau tamba mikha thabigi lisat miyeng singasi hongdoklaga anabu wakhal miyengda yumpham oiba self-reliance Manipur ama ohenanaba pangthokadoriba thabum asigi pandam aimsu for self-reliance Manipur mipal tangdaba mikha thadaba pondaba ikhongna thongna lepsaba Manipur haibasida yumpham oiraga thabum asi pangthoktajagadori aikhoi amu hana mipal tanglagumsi mitopsing iramdam mapu sahalagumsi ikhongna thongna lepsaba ngamba Manipur helasi apunmana pangali miyamgidamak aimsu lepli miyamna awangda sekmai khada kaksing lamkhai lanba ngamdabasi lebak thibane teis haitrabata Manipur gi miyamna hauji awangda sekmai digi amadi kha maikaidana kaksing lamkhai digi hena landuna satpa ngamdaba haibasi yamna lebak thiba phibam amani phibam asida makhatan asum leitharagadi miyam nomagi waba hengalakani haina Manipur Legislative Assembly gi speaker teis haitrabata na phongdokri Veter ya school na sindun namini goeba social service ka loina uwa thaba masum na sing unaduna wari sanabada mathaki wapa masi magna phongdokibani magna hai hausiki matamda atang magari leinadri maramdi gari thaunana ba lambi leratri awangdana awang sekmai makhadana kaksing lamkhaidagi hena thau yadri Manipur gi hausu oriba phiba masi state lenga amadi central lenga na athubada waroisana puranaba kupni yengsinuna thabak toba matamoiri amaromda ngasi gi haurakliba ha singna politics pu yamna phataba amotpa mo oina uribasi madumakti nati politics ta youth singna yauksinduna asoiba aranba kiya du semdoktuna laibak yefanaba asumba asengbu warepsing lawang ngamgadaba ha singna politics ta khongdaba su mathokta haki singjamai begapati laikai community hall pangthokiba Thauramadu Kairao Assembly constituency ki MLA Rameswar Mayang Imphal East ki MLA Kongkham Robindro na singba saruk yakhi Karbai cylinder pokhai beda taruk sigi Assam ki Kasa district laiba road manufacturing unit amada ngasi Karbai cylinder pokhai beda miyoi taruk sigi kayamarum na asopa nangli Adarborn police station na konba pandagram da laiba Kade Global Infrastructure LNP da ngasi ipung taramathoy makai tabra thawdo si tokibani pokhai bigi thawdo odur factory gi saru ayamba amanda tokli thawdo odur suklaba miyoising manak nakpa hospital sing pukhatuna laikatnari hairi Manipur gi governor amadi minister na saruk yaduna Kargil lanphamda thawai katkraba barat lanmi sing gi maphamda ikai khumna bolkhri leibak ningba haibasi nungda senba maraibak nungsibigi itilamadi punsi role ni haina Manipur gi governor Ajay Kumar Balan phongdokhi waphamasi state ki thakta pangthoki ba kungatare raksuba Kargil Bijoy Divas ki thoramda man phongdokhi bani Manipur lenga na sinduna Kargil Bijoy Divas palan thoram Imphal gi palace compound leiba Manipur State Film Development Society MSFDS ki auditorium da pangthoki ba thoramadu Manipur gi governor Ajay Kumar Bala amadi chief minister gi nam khemsana saruk yaduna pangtokhi Thauramadu wangang mada governor Ajay Kumar Balan hai numidasi da lakpada laiwa sida Kargil gi lanphamda mahiroi gi dama thawaina ponta pikhra bai khoi ga thauba lanmi singi maphamda ikai khuna boli ngasi gi numid asi barat lanmi gi marai bak ningba kathokpa masum mathauna maringjet utpigi asauba khudama ma oina lehoragani governor na hai
ꯃꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯒꯅꯤ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯐꯤꯗꯝ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯑꯆꯧꯕ ꯏꯅꯣꯠ ꯑꯃ ꯄꯤꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯑꯩꯈꯣꯏꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯆꯧꯕ ꯂꯃꯟ ꯑꯃ ꯇꯣꯜꯂꯕꯅꯤ ꯍꯥꯏꯅꯁꯨ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯟꯃꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ ꯒꯣꯚꯔꯅꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯂꯤꯛꯂꯝ ꯑꯁꯤꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯔꯚꯤꯁꯁꯤꯡ ꯑꯥꯔꯃꯤ ꯅꯦꯚꯤ ꯏꯌꯔ ꯐꯣꯔꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯥꯛ ꯁꯦꯟꯕꯗ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯜꯂꯤ ꯃꯈꯣꯏꯅ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯨꯝꯖꯥ 2048 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯉꯥꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯒꯣꯚꯔꯅꯔꯅ ꯃꯈꯥ ꯇꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯪ 1992 ꯀꯥꯔꯒꯤꯜꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛ ꯁꯦꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ 918ꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯅꯤ ꯃꯗꯨꯗ ꯄꯤꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯅꯧꯅ ꯁꯥꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯤꯜꯗꯤꯡ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯤ ꯍꯧꯈꯤꯕ ꯆꯍꯤ 5-6 ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯩꯁꯪꯁꯤꯡꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯋꯥꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯍꯩꯔꯥꯡꯒꯣꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯅꯧꯅ ꯁꯥꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯤꯜꯗꯤꯡ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 5-6 ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯃꯥꯡꯅ ꯑꯍꯥꯟꯕ MLA ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯉꯝꯈꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯍꯩꯔꯣꯏ 10 ꯐꯥꯅ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯍꯩꯔꯣꯏ 200 ꯔꯣꯝ ꯂꯩꯔꯤ ꯍꯟꯗꯛꯀꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯤꯌꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯕ ꯌꯥꯎꯅ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯑꯗꯨꯃꯛ ꯋꯥꯡꯈꯤ ꯐꯤꯕꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯥꯟꯅ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯕꯗ ꯑꯗꯨ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯩꯔꯣꯏ 180 ꯔꯣꯝ ꯂꯩꯕ ꯉꯝꯂꯤ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯅꯤ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯐꯖꯕ ꯑꯃꯗꯤ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯆꯪꯏ ꯁ꯭ꯀꯨꯜꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯅꯤꯡꯊꯤꯅ ꯂꯩꯔꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯥꯔꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯁ꯭ꯀꯨल ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯃꯇꯝ ꯆꯥꯅ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯥꯜ ꯑꯊꯨꯕ ꯃꯇꯝꯗ ꯈꯥꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅꯁꯨ CMꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯧꯅ ꯁꯥꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯤꯜꯗꯤꯡ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯗꯥꯏꯔꯦꯛꯇꯔ ꯉꯥꯁꯦꯞꯄꯝ ꯕꯣꯒꯦꯟꯗ꯭ꯔ ꯃꯩꯇꯩ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯌꯃꯨꯅꯥꯅꯆꯤꯡꯕꯅ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯝꯕꯧ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯕꯁꯨ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯑꯉꯝ ꯑꯊꯧꯒꯤ ꯈꯨꯠ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ MI ꯈꯥꯟ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯉꯥꯡꯈꯝ ꯊꯝꯕꯧꯕꯨ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯔꯕꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯉꯝ ꯑꯊꯧꯒꯤ ꯈꯨꯠ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯥꯏꯅ ꯀꯩꯔꯥꯎ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯀꯩꯔꯥꯎ ꯃꯛꯇꯤꯡ ꯂꯤꯇꯥꯟ ꯃꯈꯣꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ MI ꯈꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯌꯥꯝꯅ FIFA ꯐꯨꯠꯕꯣꯜ ꯋꯥꯔꯜꯗ ꯀꯞ ꯌꯦꯡꯅꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯆꯤꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯉꯥꯡꯈꯝ ꯊꯝꯕꯧꯕꯨ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯝꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯕꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯔꯕ꯭ꯔꯥ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯂꯣꯏꯅꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏ ꯃꯤꯌꯥꯝ ꯋꯥꯅꯔꯤꯉꯩ ꯆꯩꯔ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯑꯉꯛꯄ ꯄꯣꯛꯏ ꯂꯣꯏꯅꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯈꯔ ꯄꯤꯔꯒ ꯌꯥꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ
ꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ GAC ꯑꯗꯨꯅ ꯂꯧꯔꯛꯄ ꯃꯇꯝꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡꯗ ꯆꯩꯔꯥꯎ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯆꯨꯝꯕ ꯋꯦꯜ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯆꯍꯤ 5-6 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯐꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯧꯈꯤꯕ ꯆꯍꯤ 5-6ꯀꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯐꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯃꯁꯤ ꯂꯩꯉꯥꯛꯅ ꯏꯗꯨꯀꯦꯁꯟ ꯍꯦꯟꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯅꯧꯅ ꯁꯥꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯤꯜꯗꯤꯡ ꯑꯃ ꯁꯪꯒꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯅ MLA ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯆꯤꯡꯉꯝꯈꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏ 10 ꯐꯥꯅ ꯂꯩꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏ 200 ꯔꯣꯝ ꯂꯩꯔꯤ ꯍꯟꯗꯛ ꯕꯣꯠ ꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯕ ꯌꯥꯎꯅ ꯄꯥꯁ ꯇꯧꯕꯒꯤ ꯄꯔꯁꯦꯟꯇꯦꯖꯁꯨ ꯌꯥꯝꯅ ꯋꯥꯡꯈꯤ ꯐꯤꯚꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯥꯟꯅ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏ 180 ꯔꯣꯝ ꯂꯩꯕ ꯉꯝꯂꯤ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯄꯒꯤ ꯃꯍꯩꯅꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯐꯖꯕ ꯑꯃꯁꯨꯡ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯆꯪꯏ ꯁ꯭ꯀꯨꯜꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯅꯤꯡꯊꯤꯅ ꯂꯩꯔꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕꯗ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯥꯜ ꯑꯊꯨꯕꯗ ꯈꯥꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯧꯅ ꯁꯥꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯤꯜꯗꯤꯡ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯟꯅꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯗꯥꯏꯔꯦꯛꯇꯔ ꯉꯁꯦꯄꯝ ꯕꯣꯒꯦꯟꯗ꯭ꯔ ꯃꯩꯇꯩ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣ ꯖꯃꯨꯅꯥ ꯌꯥꯎꯅ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯔꯣꯝꯗ ꯁꯤꯡꯖꯃꯩ ꯆꯤꯡꯉꯝꯈꯥ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯅꯧꯅ ꯁꯥꯕ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯀꯨल ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭रेस ꯑꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏ ꯑꯊꯨꯕꯗ ꯁꯥꯔꯤꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤꯁꯨ ꯍꯥꯏꯈꯤ